Kurumjari ISTV News Meng tabri ba pumnong po taram noksari hujahan ba damuru babaw lobisi Jenims ki semgat sagali ba sing mangam misan sand ba ubada Chief Minister Saukre contractor singi mathakta thabak lokal lagani hairi Ras Bhavan gi maning thangbal lambi da bomb pokhai bida misam mama sokle amasung W ki sanna Asian Bodybuilding Championship da bronze medal fangle haujipaw sandanong pijri Manipur Sarkar ki Works Department ki makhada Jenims ta tongan ba block ya samgat sagal iba ayamba sing kumang sauksin bagi mami udabada Chief Minister Saukre ngasi Chief Minister na lusing ba timamana sudden visit tawduna Jenims ki complex ta samgal iba sing yangsin bada mamangi sahid laikiba phibamga hauzik leramba phibamga iken khenadabadagi mai hona sauke contractor singi mathakta subsab action lokhatna basu mari leinaba sing da khangan ke ngasi ki khongsada da Works Minister Dr. Ratan Kumar Health Minister Funjanthang Tonsing amadi atay makok thongba official singzo sarugaki khongsada da complex manung da sangkot liba tungan ba block sing yangsin bada natna hospital gi OPD amadi ward sing sangduna hakthengna na yangsin ki loinana complex manung da SBI gi office oigi da mafam yangsin bada oiram liba phiba maduda Chief Minister na nuaitaba phongdoki SBI gi office hangada ba leirebadi thuna process tawduna hangbiro maduna tabatarabadi atay atopa nationalized bank mafam maduda thamlagani atay block sing samgat sagal liba aduda level Taret Nepal Kaktana Tabak Subada Pendava Fangdoke Asigumba Tabak Kusu Asinade Building Sing Loisin Bada Oitokloi Mapalongi Company Sing na Suba Tabak Sing Tuna Loisele Adubu Mafamadu da Suriba local contractors Sange Tabak Kusu Sipende Makoina Ngamloi Harabadi Tuna Kangalo Handak MCI team Lakadurba Sigi Mamanda Building Sing Loisina Bahonagini Masida Kangna Sani Haiduna contractors Singbo Sakmai Yangloi Haina Chief Minister na Fangdoke Daily Subi meetings. Last year, I had Sagi Mamanda, but the Mamanda Mugla, Hana, the Kabahan, the Kaba. I don't know, young Turtle, Sagi, Mari, running to Salane. Sagi, only Mamanda, walk and be. I don't know about this, I will be around try to university. In the interest of the institution, knowing Kamsana was in Biro, Mamoyoba, knowing interest like Regana, Senator Tokyo, and not by open Minister or Ba, and the nearest the Kaman of the Kayasi Manila, with Security na kurak hangdana leiriba Ras Bhavan ki maning thangba lambida bomb pokhaibida miyoi ma soklei tawdo si ngasi nungthil pung marirom tarakpa duwaida Ariba Central Library maning thangba Governor Road ki corner thokibani Solba mi edudi kaisam thong elangbam lekai digi oinam saya sahi yang Nepal mapuroiba oinam ranjit ni tawdok thopam dagi ISTV News na fangba pauda Ras Bhavan ngak selba sama sona mapal suba battalion CRPF ki personal marina Ras Bhavan ngak senbagi patrolling selingai da khangudana makoi manak nakna pokhair khibani bom asina CRPF personal singdi asopan yaukide nakalamromda soklaba oinam sayana mapuroiba loinana office gi halakpada pokhaibadu mapasana rubadagi sokibani mak hauzik nakong amasung maigi sarukta sokpadagi rimsta laikanari tawdok thopamda Manipur Police Samedi CRPF ki makok thongba officer singlaktuna thibongmugi thabak sathagi remote device sizinaduna bomb asi pokhai hankhiba mali hari Governor Road ki akobida leramba mioi sing kokthokuna verification sathaki tawdosigi matangda hakthengna bomb pokhaibada thengnakiba CRPF personnel TJ Singana phongdorpada bomb asi normal duty oina Makoi Marina Lambigi nak yata selingai de khangudana maki manak nakna bomadu pokharakibani labak phabadagi maki masada asopan yaukide haina ISTV News ta phongdorake corner guard का चारों तरफ का कॉर्डन हमारा आउटर कॉर्डन का ड्यूटी है मैं आते थे हमारे जवान को इस साइड से इधर से छोड़ा मैं उस साइड से आ रहा मैं उधर नजदीक आते तुरंत पास हो गया मेरे से सिर्फ यहाँ प्लास्ट हो रहा है इतना ही डिस्टेंस 2 फीट डिस्टेंस Bharatiya Janata Yuva Morcha Manipur Pradesh na sinduna thama chupna chatharakpa athoba singi ningsing numit thorom ngasi nitabai chuthikta leiba state BJP gi head office ta loisinkhre ngasi gi loisinbagi thoromudura BJP Manipur Pradesh ki president TS Chauba Bharatiya Yuva Morcha Manipur Pradesh ki president Omales amadi BJP Manipur Pradesh ki state spokesperson M Bharat na thorom
chingnoduda saru yakhi thama sumna satharakpa ningsing thoromgi saru ama oina tongan ba mafam singda u thaba lai yekpa sangdamna ba amadi athoba singi maramda khanani nabagi thorom pangthokhe ngasi losinma numita lai yekpada makok mathang tarba singda manamathum sing yenthokhe state spokesperson am borot na haikibada aikhogi lai khraba ipaipu singna loromba thodang adubo ngasi miro lasina kaufam thokte haike Akoi Petrois bir di function nama normal kan pantok ase. Kasi nama kami section ni ye orgadi masih yamna kari hani yamna matam si yam ten pungkar da patok da koi kari no kari itu no hai bodo. Da tanggung ngamde. Aduna bi Petrois degin mingsi lauri haraga August kabum sima. September mangada pangthokadaruba Teachers Day gi thoram mapung phanaba ngasi secretariat ta leiba Education Minister M Okendro gi office chamber da mepam pangthoktuna khanakre mepam aduda Commissioner P Wi-Fi Education SQ Director Dilip Bosem gi Chairman P Dhanakumar IPS Language Directorate ke Director Raghumani amadi atei college ke age principal singsu sarwaki ngasi mifamatuda Education Department sinduna Teachers Day gi thoromasi sauna pangthokpa loinena education da ahongba kya lakleba se numit aduda marik sumba report thamba yai haina thajanare housing makata ba pau camera lakthang da temba brematang lobinase Breaking news. More than 4,000 teaching job vacancy in Kendriya Vidyalaya Sangathan. Admission open. Thinking Skills, a primary coaching institute for competitive examination. Kay samthong top lerang maning Tedim Oil Service ki map nabada. Kendriya Vidyalaya Sangathan Teachers Recruitment Examination 2012-13, 2013-14. Commences on 21st August 2013. Akupa marul gidamak. Phone number 8014434751. Adom karigumba awaba singa si mayok na bathoklaba maru marang yamna yawba chinjak chaba mapanda toina chaba liver da akaiba laklaba natraga liver gi mapangal sontharak patarbasu karisu warningai leitre lipsap syrup sijinabiu adom gi awaba pumnamak koknabagi pambaini diabetes na naraba anaba singnasu sijinaba yarba lipsap capsule su phangbigani angkane na main man sok ta de coaching su school class ka chapmane individual test phangde Hayang dagi humanity services dagi nangi home tutor malani. Ason mamahirogi su apabagi su home tutor yaw dia ponte ne. Oi bere pabo. No more tension. Real learning by individual touch. Lovable fees. Only humanity services. Break matungda amukan taram noksare. Manipur gi DGP Y Joykumar ngasidagi thabak fothakre. Mahaki Mahota Manipur Tripura Cadre Lising Masamapal Hombutara Taret ki IPS officer MK Dasna DGP gi thabak yengsilagani. Tera Lakwa from Lakaidigi Okto Toba Ayak from Nobinbu Sakangdaba Singna Tangzeng the Tang Lendon Halamba Tombu Yaning the Fondo Pogaluina Maraleba Sing Serak Piu Haina Miara Sigimatang the Semkiba Jesina Sinduna Tera Makeda Mafam Kada Wakan Mipam Setakre Tera Yankom Lera Community Hall da Tera Yankom Lera Tingbaizam Lera Yambem Lera Nupi Lamjing Yaifukol Tera Tongbram Lekai Siri Govinda Nath Management Board ki Mui Singna Wakan Mipam Setaki Maraleba Sing Atubo Matamda Faduna Serak Pi Gadabani Asiguma Todok Sing Toktan Sarkana Kan Batabak Lokat Gadabani Haina Fongdorok Pagaluina Maraleba Sing Faduna Serak Pi Gadabani Haina Kolaukia Lauke Octo driver Ayakpam Nobingi Misi Sibu Yaning the Fongdoktuna Amadi Sarkana Miat Passing Atubu Matamda Putokna Badabi Tauraduna Tera Lokrakpam Lekaida JSiga Kusamnaduna Wakan Mipam Kya Setaki LLDC na Nambul Turel Mapanda Wakan Mipam Setaki Amaromda Nainasang Sinduna Nupi Singna Saruk Yaba Wakan Mipam Pangtoki Smart Society staff Singnasu Miat Sibu Yaning the Fongdoktuna Lekai the Labor Office Mamangda Wakan Mipam Pangtoki Tongan Ba Pen the Warul Sing Iba Placard Sing Wakan Mipam Adu the season ke Sarkana tu matamda Maraleba Sing Faduna Dandi PU Haiba Wafam Mioyamana Fondoroke. Tawoi bidama mali yamna masigi ni har mi punjida Sarkana ka sumoy dana khanba mali masigi tamto chukye khawayam duai jete Wakan Mipamasi Youth Forum Tera Tongbram Lekai Lukram Lera Kuraizam Lera Tera Bazar Naurem Tong Kumantem Lekai Langjing Morang Hanuba Kamnang Lera Morang Lera Ingudam Lerak Singba Mapam Sing the Su Mihat Sing Faduna Serak Pigadavani Hibadabi Totuna Wakan Mifam Setaki Amudon Community Hall the JSC Welfare Club Amadi Mera Pibisina Wakan Mifam Setaki
Nepram Major Community Hall da JSA Social Service Union amadi Nepram Major Pukri Mapal Youth Development Association asu wakan mipam setaki ngarang numidang pung 3 minute kuntrarom taba matamda Chief Medical Officer Sandel Odiba Dr. S Ibom Sagi maya Imphal Kaitel da lebe yumda sakangdaba singna bom ama thamnamle adubu pokhai hogdabadagi aso pandi yaukide bom thamnamba thogdo adubu yaningdaba phongdoktuna maya Imphal Bazar maira paibi lufna wakan mipam setakre mala leitaba mibu akie khang piba yaningde miam santi oine hingalu maram chadana akie khang piba thong matungda tobiganu hairi South Africa gi Johannesburg da pangthokadoriba yankhai mapal suba Commonwealth Parliamentary Conference da saruyana Manipur Legislative Assembly gi Speaker TS Lokesor ngasi New Delhi thadokre Conference asi lorba matungda speaker na United Kingdom amasung USA gi city kya dasu post conference tour oina satkani hari Singmerongi FX hard go down ase tribal khakti oiba mairoi singi hostel sagne haina Manipur sarkar na lokiba perok ki matangda Ima Panthoibi Street Banner Union Kumal Lampang Sinduna Kanani Naba Mipamama Singmairong Community Hall the Fangthokre Mipamasida MLAY Irabot All India Trade Union Congress Manipur State Case General Secretary L Sotin Kumar Local Era Protection Committee President M Sunil Kumar Saruyaki Resource Person in Saruyaki Manipur University Economics Department Associate Professor Singlen Maistamna Housing Manipur Low Uno Mafam Laisilaktre Lomi Samagi Manunda Kun Kakta Lomi Oire Manipur Sarkana Saka Tarangi Tabak Packet Pada Mapam Jabi Yanglaga Sagadavani Haike Masi Bharat Sarkana Mamaki Sayi 2005 1300 March Habu Manusida Bharat Sarkana Rupa Pro Simari Mataka Private Development is the Pesaka Sigi Manusida Private Hostel Sabi Yawe Private Hostel Sabasi Masi Yang Singhara Madi School Workati College Workati Madi Toman Lake University Ado high school ki magi secondary level ki ade mathaki level ki ade university ki ado high level hostels in jamasi kaima sawa targe magi room de yaw su kai roi matamda akoi mai magi nai ba hadi magi campus ki yani manu se da ko le no hoda da matai Miamna Tangna Sana Sizinariba Pukrida who Tadaduna Hatna Honorably Hari Todosi Langtabal Kendri Manungsen but Linong Sajing Awangi Pukrida who Tadaramani Hari Mingle Club Ki Secretary Y Hitler and Haiki Pukrisi Lekai Mangagi Miamna Numit Kudingi Sizinariba Pukrine Pukrida Nga Siduna Tawa Urakpadi Club Ki Musing na Tibada who Yawa Bottle Lama Funky Numit Nini Rongi Mamangagi who was he Tadabo Urangani Miamgi Punsi Mang by Abasigum Tabasi Kanana Sataram Libano Hibasi Mari Lane Singna Ticket Piu Miamna Matam Karagi Oina Puki Ising Season Nabidanaba Arfil Tore Tigi Sing season and Sami Nariba Kunzagi Miam the Punamata who visited Hat Nava Todang Toronto Nihana Pigi Club Saitiki Loze Masuma Todoshi Matundamon Totanava we yet a communication Namasito Vidanava of Tanzania Club Saitiki Olympian boxer MC Maricom Makatana Matangi Olympic medal loan of Hona Kigani Haina ISTV Unavada Fondokre Wafamasi Wet of Life Media and Senduna Celebrity Singi MFDC the Pangtokiba Red Carpet Kit from the Fontokibani Taramasida Sanaraba Artist Sport Person Designer Homputara Rom Saruyaki Manipur Film Industry Saukanaba Nova Artist Sing Yokat Pamadi Makogi Platform Ama Sangat Paga Lunana Designer Sing Yokat Pagi Pandamda Tormasi Pangtokpani Film Artist Balana Housit Ladyba Film Gitagasi Yanglorabadi Red Carpet Asi Pangtopamatang Sai Masi Artist Sing Yokat Pibani Haiki Kaikuna Toromasi Tangmalabani Mamang the Pangtopa Yarambani Hausiki Leba Film Gitagasi Yanglorabadi Masimatic Sare Haiki MC Maricomna Tataruki Matunda Ma Hanagigum Chanabada Mai Onsilagani Maki Aningbadi Olympic ta Saru Yaduna Makok Thongba Oibaduni Haiki Continues Tawini, Karino Haragati, Katunrayo, Sida, Governor by Ponani, K. Hamsi, Tanini, Aduga, I training see after 6 months, but I continues Tawini. Thangta Lilamadi Dramagi Masak Naba Oza Bridget Nangobana Handak the Lake Dabada MP Dr. T Maina Madi Tongan Tongan Lufkana Awaba Pongdonarli Thangta Federation of India Tobal District Thangta Association North Imphal Cultural Organization Association for Pauna Memorial Arts and Rural Development Services
Federations of Regional Indigenous Society Friends, United People's Front Manipur, Huyalalong Manipur Thangta Cultural Associations, Amadi Eastern Thangta Organizations Awaba Fundorli. Kwakaitel Tosom Leka de Lebi, Kumari Dr. Indira Maisnamna, Endocrinology da DM Pangbi Manipuri gi Ahanbat Nupi Dr. Oire. Dr. Indira Maisnam, Kolkata gi Institute of Postgraduate Medical Education and Research tagi Endocrinology da DM Panglapani Hari. Mark Hausit West Bengal University of Health Sciences da Assistant Professor Oire Hari. Has Sakadaba Jatrik Singidama Yafa Kongset Oinaba, Nasi Pangal Political Forum, Manipurna, Mapugi Mopam da Duagi Thorum Pangtokre Hari. Headmaster Dili Sat Kibadagi Numit Taragamanga Nirom School Thong Lolom Batengre, School Maming Golapati LP School Kawi, Hata Golapati de Levini. Pibamasi Nasi Desamgi, Secretary Toitoyamadi, Paumi Kambu Mana Tenor Kibane. Malana pada leramba miu sina pondor pagi matung inadi school asi mahiroi leite thong lon bakuire hari temadun school manung sangduna yengbada thong lon bada natana pikraba ka ahum khak leram khi ka ani classroom gi ong da leibigal loina ahum suba ka aduda masa manga leiba Ayuf Khan kawa mioi ama caretaker gi ong da leram khi headmaster amadi oza sangi ka ama phaba leram dabata natana school ga mari lenaba se sang ama phaba leram khide ZEO John 2 dagi mahiroi yangkhaini thoi lei haiduna sang naina midday meal gi polam Loktok Labasu, Angang Sing the Tongduna Pizabagi, Mamisu Taram Kide, Scholasagi Headmaster Abdul Malik Tasi Tang Taratareta, Dili Satkibadagi, Tong Hanglakana Labini, Haina, Demaduna Yamna Wana Tirabamatunda, Fangakiba, Headmaster Abdul Maliki Anisubinipi, Ibesana Fondoroki, Headmaster Danatana, an approved teacher of whom Labasu, School Karam Debadanatana, Tim Aduna Tibada Funkide. In Falmayonda Leba, School Asip Hova Nintina Yangsinba, Namdabada, Desamgi, Secretary, Toitoina Penda of Fondopagaluna, Maya Lufasina, Lamdamasida, Quality Education, Puraknaba, say Kagi Mamang de Honaduna Laklabasu, ZEO Amadi, AIDI Singna, Mari. Lainable authorities singna Nintina Miang sang the Badagi, my papangam than a lady. Oza Bugis from the lady was singna Matong Nintina Pangto Piu, Hina Desamna Karat, Hana Lauzervasu, Nasi Pavatabidri, Pivamasida, Asumok Sataragadi, Manipur Quality Education, Propa Hibasi, Oitoloi, Marie Lainable Singna, Atubada, Akanami Yang, Sangani, Fondoke. Marie Lavada, Phil Tosening is a AI Leviriba, the I Leviriba, the Education Department, Leviriba, School Yanks and Binina, Leviriba, Tugumba, Department Singna, Apogi, my table, the Pamana, Amadi, Central Tatar Patunga, Biskin, Jingjimasi, Sani Unidana, Natagana, Adu Bagi, Adu Wakal, and my own Zelaga, like Gibataki, Apoy to Atuaba, Apogi Government School Sing, Apogi Sidarapagi, Maramama Chongalay. International Overdose Awareness Memorial Day Thorum Ngasi Wangbom Laka de Leba Brazanat Mandapta Saso MNP Plus Amade Care Foundation na Kusam Naduna Pangtokre Maxki Matenga Luina na Pangtoke Batoromoda Saruaki Sena Overdose that Lake Review Simbu Ikai Kumna Utuna Laisu Katki Taronga Mari Lenana Interaction Session Pangtoka Luina Sasoge General Secretary A Arjuna Say Kudingi Manipuriana Malemgi Mafam Kuding the Overdose Oiduna Muikia City Muisingadu Nisa Season about Mui Oizerabasu Siendaba Yaba Muising Oivana Toromasi Pangtofani Fondoki Taronga Mari Lenana Maxki Deputy Director Dr. Samjaina Drug Season Abamadi SIB Positive Oirba Singing out Tonaba Madi Kalona Bagidamak Maxna Tabaktoromka Paikali Indiagi ART Center Kungataru Labagi Manunda Manipura Mapa Leduna Section Torang locally Matamamada Manipura SIB Positive Oibagi Sang Wangna Leram Labasu Maxna NGO Singer Kusam Naduna Tabak Packet Padagi Singtanangai Oibam Ongda Hantan Mangamle Fondoki Yumnam Hidrom Lekai the Leba PWD contractor Oiba Kurizam Loken Rogiumda Bom Langsinduna Pokai Hankibadu KCP Operation Mangal of Kanglai Paki Kangbuna Satakuni Haina Aina Tinkraba KCP Publicity Secretary Malem Ngan Bamitin Tadropa Cherolamana Kangalali Electricity Department na Cooperation Oidingagi Mangwinana Department Asida Leriba Workers Amadi Master Role Employees Sing Regular Tahalu Haina Ngasi Pawimi Pama Pangtokre Kaisampata Leba Manipur Electricity Employees Union Office the Pangto Kiba Paugimi Pam Aduda Union Asigi Working President Y Rana Pratamna Pongto Kibida Electricity Department Asi
haukiba sahi taragi mamangdagi hauna ngasi phawa anoba employee habagi thabak sathadri masina maram oiduna sanction post lising manga chama nipumathoi leigedabada post lising ani sanipal marputaru khak leibana hauji post masing lising ani sani yankai manga hangdun leri hangliba posting asi mention dabana mioi khara khakna sing tonggi mafam sinba thungna mathau pangthokna ba honabada kudong sadaba kaya mayokna badagi miyamgi ningba thunganba ngamdan leri union asina cooperation on ba yaning de on Tarabasu Labor Master Roll Amadi Work Source Employees Sing Regular Tahanview Hike. Sinmi Miambi, I can never alternative. Only Department G for the support Lamjin the Kumang Johnson, the Sangan Nanavana, I go Department G Sinmi Group of Moina Lijabani. Manipur Lariba SIB Etska Iroinana Hingliba Singi Tangai Padaba Sing Lokanaba Madi Makogi Yaifa Torang Matiksana Piu Haibadabida Mass Campaign Rallyama Infalis Naharov Tongkongdagi Tambal Kong Sanglal Favosaki Self Support Growth Christian Network of Positive Women Platform of Positive Women Amadi Women Action for Development Satkiba Rally Adugi Matanga Tambal Kong Sanglal da Mifama Pangtoki Mipomaduda Ward Ki Secretary Sobita Mangsatabam Human Rights Law Network Ki Director Rakesh Mehubam Kongi President RK Kanta Yauna Muikana Sarugaki Ward Ki Secretary Sobitana Hakibada SIB Etska Sagonariba Singi Pakarpam Topa Yaipa Torangi Tabak Sing Amadi Hidak Sing Mari Lenaba Singna Matamsana Piba Tangai Fade Haiki Masigi Matanga Bharat Ki Prime Minister Manmohan Singha Manipur Ki Governor Chief Minister Social Welfare Minister Health Minister da Memorandum Ama Piragani Haiki Memorandum Aduda Manipur State Act Policy Lisingani Tara Revised Draft Implement Toba Manipur State Drug Policy Implement Toba Loinana ART Center Punamak Infrastructure Sakoranba Haibawa from Sing Yawani Haike. Nasana Nasabu Sakti Bigadami, Nasana Nasabu Sengat Sagadavani, Mi Pandan Hingadavani, Tawuna Aigi Pangam Topa Rising a dog, Aina Tigadavani Habaduneva, Mina Sumpiraga, Spoon Pidding Tawudi Yareva. I quick Isana, Kadaida, Aigi Pangam Topa Labage, Hibas a Kanduba Matunda, Madugi Pangam Topa, I could collectively fight Tominaba, Adugi Pandam, Amadudanga Siga Sigumlaba, Aquina Campaign, Tawzavani. Evergreen Flower School Tawalgi Kunipalak Suba Manamatum Yentopagi Torom Scholasida Pangtokre Toromazida Social Welfare Minister A.K. Mirabai Parliamentary Secretary Amin Saha MLA O Landhoni DC Tawal Tiransisu Surgaki Handak Sahi Class 10 Parikada Nepal Suba Position Tarkibi KS Totoingambi Amasung Scholasigi Mahiroi Sama Kuntramangada Salamadi Certificate Piduna Puning Tawaki Scholasigi Sahigi Magazine Amasu release Tauki Minister Mirabai na Mairoi Singna Hauziki Matamda Amagamaga competition to Watangai Fadre Mairoi Singna Mai Kaba Nisadagi Lapna Leduna Hiram Kuding Makta Mitoi Mian Bangamnaba Arfil Toke. All Manipur Women Voluntary Association Sinduna Nupida Sataba Crime Thingnabagi Street Corner Meeting Amadi Poster Campbell Thawal District Manung Sana Palel Kaksing Wangjing Amadi Thawal Ketelda Fangtokre MLAL Local Gimi Makada Nambol Sabam Lekai Development Organization Sinduna Lekai Sigi Community Hall that Kendrigi Lomi Singda Hard Tata Lord Ohum Yentokre Hari Amromda Nambol Kongkham Awang Lekai Youth and Co Ijutens Club Sinduna Lomi Singda Hari Yentokre Hari Kendrama Sakutpa Haibasi MLA Kaktan Ngamloi Miam Councillor Amadi Pradhan Singh Khusam Naraga Ngongani Haina Parliamentary Secretary K Megasandrona Haikre Yaripok Bisnunahada Leba MLA Gi Yum the Pangtokiba Kendra Sigi Al Wereba Singi Card Yentopaki Toronda Wafamasi Pondo Kibani Toromaduda Wangkem Block Congress Committee President Mubarak Ali Yaripok Municipal Council ki Chairperson T.S. Nokul Councillor Member Amadi Pradhan Kasu Sargaki Puna Ahaloraba Mioi Sanida Pension Card Kusinaki Sarkarasina Sotana Ladiba Singh Menkana Bakan Honari Masida Puxel Sengba Darkar Oi Sarkana Pakaliba Tabak Thorom Singh Miamda Yohansi Haike
Amaronda Morang Block Congress Committee na sinduna Morang Kendrigi manung daleba ahal oraba mui senida pension card yentokre. Toromasida Parliamentary Secretary M. Pitribiras Morang Block Congress Committee ke President Saukat Ali Susarwaki MLA Pitribiras na Kendra sigi yamna nakna leriba RBI Bank ta card paribasing na zero balance ta account hangduna masa ke account da pension ke senpam phangadoriba kudong sabasi matam sana lobiu haike. Nobin Mihat Janing the Mufangdok to na Manipur da passenger service toriba light vehicle sing na Lakliba September Anige Pung Ohumdagi Numidang Pung Nifal Pawa Sinta left Kani Hari Jesina Loropa Firep Kudimakta All Manipur Light Vehicles Transport Owners and Divers Welfare Association na Sawakani Hari Taratarelak Suba Kwarakpam Sitranjan Ningsing Mana Ngasi Eureka High School Safam Kongjom the Fangtokre Taramasida retired ZDO Purkambam Nimai Swaizam Samjai Lunana Trust K member Langpok Lafam Samu Singasu Surwaki Lions Club of Lemerol Infalgi Tarelak Suba Saturday Night Thorum Hotel Nirmalada Pangtokre Club Asida Nauna Sanglapa member Kyasu Wasik Lokre Asiki Thormaduda Works Minister Dr. K. Ratan Kumar Hanagi District 322 D District Governor Lions T. Setrapia Vice District Governor Lions Ice Manikumar Singa Amadi Tongan Ba Lions Kyasu Thormasida Sarwaki Technical problem laibana Rangpal Sub-Station Nasigi Mai Tabangam Kiroi Hari Masi Messin Semna Honabada Tham Sangani Maramaduna Tamenglong Town Tausem Rangpang Kongsang Amasung Nungba area da Mai Laktabgi Awaba Legini Masigidama Electricity Department ki SE Transmission Circle na Nuaitaba Fungtorotli Hauzik Makatana Sanabugi Pao Lobisi Ngasigi Sanabugi Pauda Vietnam gi Ho Chi Minh City da Pangthok liba Niputarelak Suba Mr. Asia Bodybuilding Championship da W Kiran Singana bronze medal lobangam W Kiran Singana junior gi 70 kg category da India gi represent tawduna bronze medal ase lobangam kebani India gi team da Mr. World gi title kya lobangam kraba Manipur gi A Bobby Singasu senior gi category da saruk yari All Manipur Gymnasium Welfare Association na Bobby Singabo championship asida mai pakpa oiresanu haina isor gi mafamda yaifa mangal nirakli sanaroi ani asi lakliba September gi ahumda Imphal tholakani hairi Chhattisgarh da Karate Association amadi Karate Do Academy of India anina sinduna August kungamari dagi kungataruk fawba Raipur da satharakpa marisuba Kai National Karate Championship da Manipur gi sanaroi anina silver amadi bronze medal lorle Muhammad Said Ahmad na silver amadi Sasikumar Mongjam na bronze medal lorkibini Upakyamgai na Maharaj Kumar Ganendrajit Memorial Super Division Football League ki winner oikre Imphal District Football Association sinduna Kumalampak Practice Ground da sanakhiba ngasi league ki aroba match da Upakyamgai na YWC Thambal Khongbo goal ahum ani da maitiba pikibani Upagi goal ahum adu Pardu Kumar Santanu amadi Amli Asimna goal amamam chankibani Upakyamgai gi league tournament asida punna point taraga phamungam ki ASU wangkhaina point tarawdoi fangduna anisuba position ahumsuba position na KIYC Khetri Iril Mapalna point tara nithoi fangki Amaramda Association asimakna sinduna chathariba first division football league match da Rao Khuraibo upsana goal aniyamada maithiba pikre Imphal District Football Association sinduna chathariba KS Ratan Kumar Memorial Senior Women's Football League ki winner ESU wangkhaina oikre ngasi sanakhiba league ki aroba match da ESU wangkhaina NYTHC okram suthekpo goal ahum sunoda maithiba pikhi Imphal West District Football Association sinduna Sengmaida chathariba L Sangita Devi Memorial First Division Football League ki match da KKYDA Khajirina CYLC Singamatakpo goal ama sunoda BMSC Tabul Kokna YWC Malembo goal ahum sunada thoikre Sadar Hills District Sports Association sinduna Kangpok Pida Sathiriba ke Hangsing Memorial Sadar Hills Super League ki ngasi sanakeba ahanba match da ZSYC na KYU bo goal aniyamada anisuba match da Nino FC ga Nogoska sanabada goal amamam chanaduna draw satkre
Manipur hockey na sinduna lakliba September gi Nepal dagi state level under 19 men's and women's hockey tournament Kumal Lampak hockey stadium da pangthok lagini maramaduna club family unit singna lakliba September manga phawgi manungda admission tawnaba Manipur hockey gi serolamana khanglokle National Kickboxing Federation of India na sinduna Kolkata da pangthokhiba Tarnipal Suba Junior National Kickboxing Championship da Manipur na punna gold medal taramatoi silver medal ani aduga bronze medal tare loroktuna team runners of Manipur gi team na takre DSA Bisnupur na sinduna Bisnupur gi mini stadium da sathariba Balananda Memorial Second Division Football League ki asi sanakiba match da Naksa Waikhong amadi Lasal Lemopokpam goal Amata Sanabagamdana draw sakre ground Asimokta Sathariba Y TS Kumar Memorial First Division Football League ki matchta Aksa Kwakta na TFA Minu Gaibo goal ahum sinoda Super Division ki matchta GMC Fubalana SAZ Ulobo goal amasinoda thoikre DM College campus ta leiba indoor stadium da Imphal West District Badminton Association sinno sathariba tarolak suba Imphal West District Badminton Championship ki ngasi sanakeba under 17 boys single final da RK Arisna KS Dixon Bo point 21-19 21-16 da thoikre men's single 40 plus ki final da Benu Salamna RK Robinsanabo set ani amada thoikre boys double ki under 17 final da Dixon amadi Rahul ki Jurana Basil amadi Gyanbir ki Jurabo point 21-12 21-15 da maitiba pikre men's single 55 plus da A Sunil Kumar na and Lokenbu 21-4 23-21 da maitiba piduna winner oikre ngasi oikiba ai ngasagi pau pizeri ICAR Lampel Pataki Fangba Paugi Matungina ngasi khwaidi saba degree Celsius kontra dasmik Nepal khwaidi ingba degree Celsius kulumdoi nungsita yawba ising manil gi